ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯅꯝꯕ ꯌꯥꯗꯦ, ꯏꯟꯁꯤꯟꯗꯨꯅ ꯅꯝꯐꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯁꯨ ꯌꯥꯗꯦ. ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦ, ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯎ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ. ꯅꯨꯄꯥ ꯃꯥꯅ ꯇꯣꯏꯅ ꯇꯧꯔꯤꯕ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯗꯨꯁꯨ ꯊꯦꯝꯒꯦ ꯅꯤꯡꯂꯨꯔꯦ, ꯊꯦꯝꯕꯁꯨ ꯊꯦꯝꯂꯨꯗꯦ. ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯗꯧꯔꯕ ꯋꯥꯍꯩꯅꯤ, ꯇꯧꯗꯧꯔꯕ ꯅꯤꯡꯉꯥꯏꯅꯤ ꯈꯪꯂꯕꯅꯤ. ꯁꯤꯜꯍꯩꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯩꯅꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯎꯠꯊꯣꯛꯇ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯙꯅꯣꯡꯗ꯭ꯔꯦꯟ, ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯕꯤꯔꯛꯀꯅꯣ. ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤꯁꯨ ꯉꯔꯥꯡꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ. ꯔꯥꯏꯅꯥ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯇꯥꯔꯝꯗ ꯆꯠꯈꯤ. ꯅꯣꯡꯗ꯭ꯔꯦꯟ ꯍꯧꯖꯤꯛꯇꯗ ꯁꯛꯐꯝ ꯑꯣꯜꯂꯒ ꯁꯤꯜꯍꯩꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯛꯏ. ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯤꯅ. ꯅꯨꯡꯁꯤꯕꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗꯕꯩ ꯊꯕꯛ ꯇꯧ ꯇꯥꯔꯦꯗꯅ. ꯔꯥꯏꯅꯥꯅ ꯑꯃꯨꯛ, ꯙꯅꯣꯡꯗ꯭ꯔꯦꯟ, ꯀꯩ ꯋꯥꯉꯥꯡꯅꯣ? ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯎꯁꯤꯠꯇꯕꯗꯤ ꯄꯪꯇꯧ ꯇꯧꯅꯨꯀꯣ. ꯑꯄꯥꯝꯕ ꯄꯣꯛꯇꯕ ꯍꯥꯏꯕꯁꯦ ꯄꯣꯛꯇꯕꯅꯤꯗ. ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯎꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤ. ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯔꯥꯏꯅꯥꯗ ꯍꯥꯏꯔꯛꯏ. ꯑꯁ ꯅꯨꯄꯥꯁꯦ ꯈꯔ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯥꯜꯂꯤ. ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯪꯁꯨ ꯄꯪꯌꯥꯎꯗ ꯌꯥꯎꯔꯨꯅꯨ. ꯌꯥꯎꯗ ꯌꯥꯗꯕ ꯌꯥꯎꯔꯤꯅꯤ. ꯅꯨꯄꯤꯅ ꯌꯥꯕꯤꯗ꯭ꯔꯒ ꯑꯀꯟ ꯑꯔꯤꯡ ꯁꯥꯒꯦ ꯇꯧꯔꯗꯤ ꯃꯉꯛꯁꯦ ꯊꯨꯗꯦꯛꯄꯤ ꯇꯥꯕ. ꯃꯄꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯕ? ꯃꯄꯥꯒꯤ ꯐꯝꯗꯣ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯠꯇꯦꯗꯅ. ꯃꯔꯥꯏꯕꯛ ꯐꯗꯅ ꯇꯥꯝ ꯑꯅꯤꯔꯛꯀꯗꯤ ꯄꯥꯏꯕ ꯐꯪꯖꯒꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨꯅꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤ. ꯁꯤꯜꯍꯩꯕꯤꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯄꯥꯈꯠꯄꯅꯕꯨ ꯂꯣꯏꯔꯦꯗ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ. ꯁꯤꯜꯍꯩꯕꯤꯁꯨ ꯍꯣꯁꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯕꯦꯒꯇꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯔꯥꯏꯅꯥꯒ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯒꯁꯨ ꯆꯪꯂꯛꯂꯤ. ꯁꯤꯜꯍꯩꯕꯤ ꯔꯥꯏꯅꯥꯗ ꯍꯪꯂꯛꯏ. ꯀꯩꯀꯩꯗꯤ ꯍꯥꯏꯔꯝꯃꯦ? ꯑꯩꯅꯅꯦ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ. ꯑꯗꯣ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯍꯣꯏ, ꯑꯩꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯕꯩ ꯇꯝꯃꯨꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛ ꯌꯧꯅ ꯈꯜꯂꯕꯅꯤ. ꯔꯥꯏꯅꯥ ꯅꯣꯛꯂꯗꯨꯅ ꯋꯥꯗꯨ ꯂꯥꯏꯊꯣꯛꯍꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯅꯁꯛ ꯅꯇꯧꯗꯣ ꯀꯅꯥꯅ ꯐꯖꯧ ꯍꯥꯏꯒꯦ? ꯅꯁꯛꯇꯨꯒ ꯐꯖꯁꯜꯂꯦ, ꯃꯔꯝ ꯍꯥꯏꯔ ꯑꯗꯨꯝ ꯃꯣꯛꯂꯦ. ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡꯅꯦ ꯂꯣꯏꯅꯃꯛ ꯑꯣꯝꯁꯤꯜꯂꯛꯇꯥꯕ. ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤꯀꯣ. ꯀꯣꯂꯦꯖꯀꯤ ꯖꯨꯅꯤꯌꯔꯗꯒꯤ ꯁꯦꯅꯤꯌꯔ, ꯁꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯁꯨꯅꯦ ꯄꯥꯏꯁꯤꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯅꯤ. ꯑꯁ, ꯑꯩ ꯀꯩꯝ ꯈꯟꯗꯦꯗ. ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯇꯅꯦ ꯑꯩ ꯂꯩꯕꯒ ꯄꯥꯝꯗꯦ. ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ. ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯂꯝꯕꯤꯗ ꯀꯩꯗ ꯂꯛꯅꯔꯛꯄ ꯐꯔꯛ ꯇꯥꯔꯛꯄ ꯑꯗꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ. ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤꯗ ꯃꯥ ꯃꯁꯥ ꯇꯝꯕꯁꯨ ꯅꯠꯇꯦ, ꯃꯄꯥꯅ ꯇ꯭ꯔꯁꯇꯤ ꯑꯃ ꯑꯣꯏꯕꯗꯒꯤ ꯇꯣꯏꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯦ. ꯁꯤꯜꯍꯩꯕꯤ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯈꯟꯗꯣꯛꯏ. ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯃꯤ ꯑꯃꯒ ꯌꯥꯅꯈꯤꯗꯕꯗꯨ ꯃꯥ ꯀꯔꯤꯁꯨ ꯄꯥꯝꯈꯤꯗꯦ. ꯏꯐꯕꯁꯤꯅ ꯉꯥꯡꯅꯕ ꯄꯥꯝꯈꯤꯕꯅꯤ. ꯅꯨꯃꯤꯠꯇꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ. ꯕꯦꯠꯆꯃꯦꯠ ꯑꯃꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯅ ꯔꯥꯏꯅꯥꯒ ꯂꯣꯏꯅꯗꯨꯅ ꯁꯤꯜꯍꯩꯕꯤꯁꯨ ꯂꯥꯛꯂꯤ. ꯃꯌꯥꯝꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯇꯤꯟꯅꯔꯨꯕꯒꯤ ꯈꯪꯅꯕꯒꯤ ꯑꯗꯨꯛ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯏ. ꯔꯥꯏꯅꯥ ꯍꯣꯏꯁꯨ ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ. ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯁꯤꯜꯍꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯑꯗꯨꯒ ꯍꯪꯂꯛꯏ. ꯅꯨꯡꯉꯥꯏꯔꯤꯀꯣ? ꯏꯆꯝ ꯆꯝꯊꯣꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯐꯦꯠ ꯂꯩꯊꯣꯛꯄꯁꯨ ꯇꯧꯔꯨꯗ꯭ꯔꯦ. ꯇꯦꯟꯇꯛꯄ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯈꯤ. ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯁꯤꯗꯩꯗꯤ ꯗꯥꯛꯇꯔ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ ꯅꯠꯇ꯭ꯔꯥ? ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯗ, ꯃꯇꯨꯡꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯖꯛ ꯖꯛ ꯀꯥꯛꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ. ꯁꯤꯜꯍꯩꯕꯤ ꯊꯣꯏꯅ ꯈꯪꯅꯕꯁꯨ ꯑꯣꯏꯔꯨꯗꯦ. ꯔꯥꯏꯅꯥꯁꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅೋ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯎꯈꯤꯗ꯭ꯔꯦ. ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯁꯤꯜꯍꯩꯕꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯍꯩꯇꯕꯅꯤ. ꯇꯞꯅ ꯃꯈꯣꯏꯒꯤ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯏꯚꯦꯟ ꯃꯐꯝ ꯑꯗꯨꯒꯤ ꯀꯣꯔꯤꯗꯣꯔꯗꯨ ꯃꯝꯂꯤ ꯃꯝꯂꯤ ꯃꯁꯤꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯏ. ꯀꯣꯟꯊꯣꯡꯗꯨꯗ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ. ꯇꯞꯅ ꯈꯖꯤꯛ ꯑꯃꯨꯛ ꯊꯥꯡꯒꯦ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯒꯦ ꯇꯧꯕꯗꯨꯗ ꯃꯅꯤꯡꯗꯒꯤ ꯃꯤ ꯑꯃꯈꯛꯅ ꯉꯥꯛꯂꯤ. ꯁꯤꯜꯍꯩꯕꯤ ꯃꯃꯤꯠꯇꯨ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ. ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ. ꯅꯣꯡꯗ꯭ꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕ ꯁꯤꯜꯍꯩꯕꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯍꯣꯇꯦꯜꯗꯨꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈꯤ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯜꯍꯩꯕꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯅꯝꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨꯁꯨ ꯂꯧꯕꯤꯈꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯦꯜꯅ ꯏꯖꯠ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄꯗꯨꯅꯗꯤ ꯄꯦꯟꯗ꯭ꯔꯕꯅꯤ.
Silabi, nupa adugi mamaida, hanjin khupak na thai. Nangna wa mahekang laba. Video clip se aina thadwe. Nong train blackmail so muk tawrakli. Tasengna video nam hobra natri hairagana nupi mabuki halibra. Asamna akhaba minok amano amdana thokhi nupa adu. Karigi nupi oina pokluba. Fiman haiba mingthona se fanghongna bara. Magumbi marali leita marale horabi kaya su leirong kini male masida. Natri hairagana mahaki maray bakta asumna tamlam nabra. Kanagumba amana masada pairak paduda gyan laktana onthokduna yenglei. Silhaibi mama ibe mabimola oiduna leirami. Mitlu adusu pirangna chotuna leiramli. Mama na ukini kan amuk onthokduna daithokna na phone. Hausi phawa tumdri bro. Kaigino aima kaplira ne hinangbo. Kapte de ima thabalgi phasabase asumni ngambari. Imana nangidamakta haina sinadana silibase nangna pamdaba pindabadi kaya ama leramni. Adubo silhaibi marak thajinduna hairi. Baba lekhidraba matung imana aigidamakta tumba machet chaba machet tawduna hotnaduna lakhibane. Imagi khomlangla mansadi mapok tasu macha oiba khoina singba ngamgadaba leite. Imagi kathokpadana hendana leirabani. Aduna imagi apambada nachaso yarag. Adubu punsi khongroi umina dauriba mahakto. Adugasu apampamda khara khas khangnabagi tansa pami. Chumni ichana haiba. Una thoktuna ne wari sanagadabani. Phare thengjalakle pothanadaba tawro lao. Asumna mamaga punna imungda changminaragli. Mathangi ayukto yanggoi sana breakfast semlingai makok ngaurakpadagi dining chair du chingthoktuna ngahak famduna lei. Ratna do chakhunda changakpada mamaugi matau ubada hanglei. Bema kaidaurage ne he. Mama kokse kitang ngawba. Kainon he natte nangbo. Yanggoi sana manemda yenglei. Ratnana chalo ibungodo haugatribo haudogluro. Adugane hospital da mukta chatlujo. Anaba yoksindana thamba hongnade ko. Kisu tawroida mama. Ko khata ngawbagi wani. Aina hairise tawne nangbo. Yanggoi sana tapna mathakta kakhali. Famungda tumduna leiriba mapuroibagi manakta changsilaktuna famthai aduga masa nomduna tapna haudoi. Dada tabro pungse thengi haugatnaba tawro. Kaifa mamit ushina paukun pirei. Umbu kya tarage haujipo. Mapan makhaita daure. Imana doctor da su chatlo haiba. Kaifa tumambadagi makuk non khatuna hairei. Kana gai daure haino. Ima masangamde hairo. Imana te aine. Famungda famduna yengai yanggoi sana tapna. Kuk sungawba aduga waningum sutawba. Ngasi khoktoiro kayang kuiraba. Numin ini mukti suri. Lao, asi hairaduna hagatuna nupi magi makut adu samduna purai. Washroom da chango haibagum ingit tawrai. Yanggoi sana ngahakti gyan ngauna yingduna leiruraga makutta pira iba potsak adu chet na paiduna washroom da changlagli. Khobak tingthoktuna yengbada oiramliba potsak adu ubada yanggoi sana mamaidu khare khazikti ngangsili. Mapandana kaifa hangat handa chatuna lei. Minit 10 muki matung yanggoi sana thong hangduna thoklakpa aduda changsinduna hangge tawbadu. Yanggoi sana mamai non thadana leikhiba aduda kaifana. Kaidawrage oiramdraba. Yanggoi sana mamai non khadaktuna makhutta tingthoraktuna paira iba kit adu amuk pirei. Kaifa sulauduna yengi aduga mai thongde nokfet tawrei. Yanggoi sana na kaidawrage dada kaigino oino. Nang yengdriba aisa. Yanggoi sana yengdri haibagum mangaktu fat hai. Kaifa teski kit adu thangzilakuna yenghali. Yanggoi sana su uraduna nokfet tawrei. Doctor na karangkanda chatsaiba. Yanggoi sana mangak haiduna khangde. Ikairira adusu aingonda. Angawbisidi sida potharaga leiramo. Ngasidi chakto ai thongbiragi. Yani ai sum thongge. Master chef na thongbada nongfadok su chaw haibai wanida. Asi hayuna yanggoi sanagi makhajaida khaziksi amdana washroom da changki. Yanggoi sana so ingangak na leptuna yengtuna lehawi.
ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯃꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯎꯕꯗ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯊꯣꯡꯉꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯤꯞꯇꯅ ꯄꯣꯊꯥꯗꯅ ꯂꯩꯔꯨꯆꯣ, ꯀꯩꯒꯤ ꯑꯃꯨꯛ ꯀꯨꯝꯃꯛꯏꯅꯣ? ꯀꯥꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯐꯝꯃꯣ, ꯆꯥꯛ ꯂꯣꯏꯗꯧꯔꯦ, ꯏꯕꯨꯡꯉꯣꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯏꯔꯨꯖꯍꯧꯕꯅꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤꯅꯦ ꯅꯅꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯎꯒꯦ, ꯕꯦꯝꯃꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏ꯫ ꯀꯔꯤ ꯂꯝꯗꯩꯅꯣ? ꯑꯗꯨꯕꯨꯗꯤꯅꯦ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯉꯕ ꯃꯤꯅꯤꯗ, ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤꯅꯦ꯫ ꯀꯩꯕꯨꯅꯣ ꯑꯩꯁꯦ? ꯀꯩꯐꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯨꯝꯃꯛꯄ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯩꯐꯥ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯈꯪꯕꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥꯗꯨ ꯊꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯑꯣꯏꯅ ꯆꯪꯈꯤ, ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯀꯩꯐꯥ ꯁꯥꯎꯅ ꯐꯣꯟꯗꯨꯗ ꯅꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯣꯏꯕꯨ ꯊꯥꯖꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯅꯤ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯅꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯅꯤ꯫ ꯐꯣꯟ ꯑꯗꯨ ꯀꯛꯇꯨꯅ ꯑꯣꯟꯈꯠꯂꯛꯄꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯗꯗꯥ ꯀꯩꯒꯤꯅꯣ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯌꯣꯛꯏꯕꯁꯤꯡꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯦ ꯍꯥꯏꯔꯦ, ꯃꯁꯤ ꯁꯦꯟꯅꯔꯤꯕ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯅꯤ, ꯑꯗꯨꯗꯤ ꯉꯥꯡꯕ ꯇꯥꯕ꯫ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯨ ꯂꯥꯛꯄꯁꯤꯗ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ, ꯃꯤꯅ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ꯫ ꯅꯪꯅ ꯈꯪꯉꯤꯕ? ꯅꯠꯇꯦ, ꯃꯣꯏ ꯆꯨꯝꯃꯤ, ꯗꯗꯥ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯈꯜ ꯌꯥꯝꯅ ꯈꯦꯠꯅꯔꯛꯄꯁꯤꯗ ꯁꯨꯝ꯫ ꯁꯅꯥ ꯀꯩꯐꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯈꯥꯝꯕꯁꯨ ꯇꯧꯔꯨꯗ꯭ꯔꯤ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯤꯜꯍꯩꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯔꯥꯎꯟ ꯆꯠꯂꯨꯔꯒ ꯃꯁꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯂꯥꯛꯏ꯫ ꯃꯔꯛꯇ ꯅꯣꯡꯗ꯭ꯔꯦꯟ ꯂꯩꯔꯝꯕ ꯑꯗꯨꯗ ꯎꯁꯤꯟꯅꯗꯦ, ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯅꯤꯡꯗꯒꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯅꯤ, ꯑꯗꯨꯒ ꯎꯁꯤꯟꯅꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤꯕ꯫ ꯁꯤꯜꯍꯩꯕꯤ ꯑꯣꯟꯊꯣꯛꯇꯨꯅ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯑꯣꯏꯔꯗꯤ ꯀꯣꯟꯅ ꯁꯥꯔꯁꯦ, ꯑꯩ ꯈꯤꯇꯪ ꯊꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯨꯛ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯦ, ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯁꯤꯜꯍꯩꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯇꯩ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯂꯝꯆꯠꯇ ꯅꯈꯨꯠ ꯊꯤꯟꯗꯨꯅ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯣ, ꯃꯗꯨꯗ ꯁꯤꯜꯍꯩꯕꯤꯅ ꯀꯤꯗꯨꯅ ꯆꯦꯟꯗꯧꯕ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯅ ꯊꯥꯔꯤꯕ ꯈꯨꯄꯥꯛꯇꯨꯗꯒꯤꯅꯦ ꯒ꯭ꯌꯥꯟ តាꯔꯛꯇꯅ ꯃꯤ ꯑꯣꯏꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯣꯀꯣ꯫ ꯅꯣꯡꯗ꯭ꯔꯦꯟ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛꯇꯨꯒ ꯕꯟꯙꯨꯡ ꯌꯧꯔꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯩ ꯑꯄꯪꯕꯤ, ꯂꯨꯈꯥꯛꯇꯤ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗꯕꯅꯤꯅꯦ, ꯅꯪ ꯁꯤꯃꯁꯨ ꯈꯪꯉꯨꯀꯣ꯫ ꯁꯤꯜꯍꯩꯕꯤ ꯑꯁꯥꯎꯕꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯤꯁꯇꯔ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯗꯨꯗꯒꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯉꯛꯏ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯣꯡꯍꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯜꯍꯩꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯛꯏ꯫ ꯁꯤꯜꯍꯩꯕꯤꯗꯤ ꯃꯃꯥꯏ ꯅꯣꯟꯊꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯦꯝꯅꯔꯒ ꯁꯣꯝꯗꯤ ꯑꯃꯅ ꯀꯥꯏꯁꯦ ꯌꯥꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯕꯣꯏꯔꯦ, ꯐꯩ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯅꯣꯛꯑꯒ ꯇꯥꯔꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯒꯤ ꯃꯒꯨꯟ ꯈꯪꯗꯕ ꯃꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯩꯗ ꯏꯠꯂꯒꯅꯦ ꯃꯁꯤꯛ ꯃꯉꯥꯜ ꯊꯣꯛꯄ ꯍꯦꯜꯂꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯗꯥꯏꯃꯟ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯁꯦꯡꯕ ꯁꯅꯥꯁꯦ ꯂꯪꯊꯣꯔꯛꯄꯗꯨꯗ ꯑꯩꯅ ꯈꯨꯟꯖꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤ ꯅꯠꯇꯅ ꯁꯣꯝꯗ ꯍꯥꯏꯅꯤꯡꯉꯥই ꯂꯩꯖꯗꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯣꯀꯣ, ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯈꯛꯇ ꯈꯟꯅꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯜꯍꯩꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯥꯔꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯑꯅꯤꯃꯛꯇꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯁꯤꯜꯍꯩꯕꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤ꯫ ꯀꯩꯕ? ꯗꯥꯔꯤꯗꯣ ꯑꯆꯨꯝꯕꯅꯦ, ꯌꯥꯝ ꯍꯦꯟꯅ ꯋꯥꯁꯤ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯩꯁꯦ ꯐꯥꯒꯤꯔꯣ? ꯁꯤꯜꯍꯩꯕꯤ ꯃꯤꯠꯂꯨ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯉꯛꯏ꯫ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯈꯣꯟꯗꯨ ꯅꯤꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯂꯨꯈꯥꯛꯅꯤ, ꯐꯤꯃꯜꯅꯤ꯫ ꯑꯣꯏꯁꯅꯨ, ꯑꯣꯏꯅꯤꯡꯕ, ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯃꯤ꯫ ꯁꯤꯜꯍꯩꯕꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯅꯤ, ꯑꯣꯏꯔꯁꯨ ꯏꯁꯥꯅ ꯌꯥꯔꯦ꯫
ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯕꯨ ꯂꯨꯈꯥꯛꯀꯨꯝꯗ ꯆꯤꯡꯊꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯏꯁꯥꯅ ꯌꯥꯅ ꯀꯨꯝꯕꯗꯤ ꯀꯩꯒꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯪꯅꯤꯡꯗ꯭ꯔꯕ ꯃꯐꯝꯗ ꯅꯪꯅ ꯑꯗꯨ ꯈꯣꯏꯗꯥꯔꯤꯕ ꯁꯤꯜꯍꯩꯕꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕꯒꯤ ꯅꯪꯕꯨ ꯉꯥꯏꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯛꯄꯁꯤꯗ ꯑꯩꯅ ꯃꯥꯏ ꯑꯃ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯪ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯋꯥꯐꯝꯁꯤꯃꯗꯤ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯈꯣ ꯑꯗꯨꯒ ꯅꯪꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇꯨꯗ ꯑꯩꯁꯨ ꯌꯥꯔꯦ ꯍꯥꯏꯌꯨ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩ ꯇꯥꯔꯒꯦ ꯇꯨꯡꯗ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯒꯤ ꯍꯛ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯤ ꯇꯥꯟꯖꯥꯁꯦ ꯐꯪꯂꯤꯉꯩꯗꯅꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯍꯧꯔꯒꯦ ꯏꯀꯥꯏ ꯈꯪꯗꯦꯁꯨ ꯍꯥꯏꯕꯤꯅꯨ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯅꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯨꯀꯣ ꯇꯥꯔꯣ ꯅꯪꯅ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯉꯩ ꯑꯩꯒꯤ ꯃꯔꯝꯗ ꯇꯥꯈꯤꯕ ꯄꯥꯎ ꯈꯔ ꯁꯤꯜꯍꯩꯕꯤ ꯈꯖꯤꯛ ꯅꯣꯛꯂꯒ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯗꯨꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯈꯟꯕ ꯂꯩꯇꯦꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯄꯨꯟꯁꯤꯅꯤ ꯀꯅꯥꯒ ꯂꯣꯏꯅꯕ ꯂꯣꯏꯅꯗꯕꯗꯨꯗꯤ ꯗꯗꯥꯏ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯑꯣꯏꯈꯤꯗꯦ ꯅꯝꯐꯨꯗ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗ ꯁꯤꯜꯍꯩꯕꯤ ꯑꯩ ꯑꯃꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯗꯕꯅꯅꯦ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯦꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯃꯨꯛ ꯂꯥꯞꯅꯕ ꯍꯥꯏꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯩ ꯀꯔꯝꯕ ꯃꯇꯝꯗ ꯆꯤꯟꯕꯥ ꯂꯥꯟꯈꯤꯗ꯭ꯔꯕ ꯋꯥꯍꯩꯁꯦ ꯈꯪꯍꯟꯅꯤꯡꯕ ꯇꯥꯍꯟꯅꯤꯡꯕ ꯃꯍꯥꯛ ꯑꯗꯨꯗ ꯇꯥꯍꯟꯒꯅꯤ ꯈꯪꯍꯟꯒꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯆꯟꯅꯔꯣꯏꯗꯕꯤ ꯅꯥꯇꯣꯟ ꯆꯥꯕꯤ ꯒꯨꯂꯥꯞ ꯑꯣꯏꯈ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥ ꯈꯥꯁꯨ ꯌꯣꯡꯉꯝꯗ ꯂꯩꯃꯥꯏꯗ ꯆꯨꯆꯥꯏꯅꯈ꯭ꯔꯦ ꯄꯣꯝꯅ ꯑꯗꯨꯃꯛ ꯂꯩꯃꯟ ꯆꯟꯈ꯭ꯔꯦꯗ ꯁꯤꯡꯒꯥꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯗꯣ ꯂꯩꯃꯥꯏꯗ ꯀꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯀꯠꯇꯕ ꯇꯧꯕ꯭ꯔꯅꯦ ꯑꯗꯨꯒ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯥꯏꯕꯅꯤ ꯑꯅꯤꯔꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯨꯌꯣꯝꯁꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯀꯜꯂꯛꯆꯕ ꯄꯥꯝꯃꯨꯖꯕꯁꯦ ꯁꯤꯜꯍꯩꯕꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯜꯍꯩꯕꯤ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯩꯒꯤ ꯏꯃꯥꯗ ꯊꯣꯏꯅ ꯋꯥꯈꯜ ꯊꯃꯣꯏ ꯄꯤꯛꯄꯗꯤ ꯑꯣꯏꯗꯕꯅꯤ ꯃꯥꯒꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯂꯩꯔꯤꯕꯅꯤ ꯃꯣꯏꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯗꯅ ꯁꯤꯜꯍꯩꯕꯤ ꯄꯥꯈꯣꯝ ꯑꯣꯏꯅ ꯄꯤꯔꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯨꯛꯇꯪ ꯁꯨꯞꯅꯇꯒꯤ ꯑꯃꯨꯛꯇꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯣ ꯎꯠꯅꯅꯕ ꯃꯇꯝ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏ ꯁꯤꯜꯍꯩꯕꯤ ꯁꯛꯐꯝ ꯃꯥꯡꯗ ꯃꯥꯏꯊꯣꯡꯂꯣꯝꯗ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯗꯣꯛ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯔꯕ꯭ꯔꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯈ꯭ꯔꯦ ꯊꯃꯣꯏꯁꯤꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯊꯃꯣꯏꯅ ꯌꯥꯈ꯭ꯔꯦ ꯁꯤꯜꯍꯩꯕꯤ ꯀꯨꯏꯅ ꯃꯤꯆꯥꯟꯅꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯣꯟꯊꯈꯤ ꯅꯨꯄꯥ ꯃꯥꯁꯨ ꯅꯣꯟꯊꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯨꯔꯦ ꯂꯟꯊꯣꯏ ꯀꯣꯂꯦꯖ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯒ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯒꯦꯠꯇ ꯂꯩꯔꯝꯕ ꯒꯥꯔꯗ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯎꯔꯦ ꯂꯥꯞꯅ ꯃꯌꯥꯝꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯗꯣ ꯃꯥꯏꯀꯩ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯂꯦꯞꯂꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯟ ꯐꯪꯕꯗꯨꯗ ꯇꯝꯐꯥ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯂꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯑꯣꯟꯊꯣꯛꯈꯤ ꯂꯟꯊꯣꯏ ꯃꯃꯥ ꯁꯥꯎꯔꯤ ꯈꯪꯕꯗ ꯃꯅꯥꯛꯇ ꯐꯝꯃꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯥꯛꯑꯒ ꯀꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯇꯝꯐꯥ ꯈꯨꯝꯗꯦ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯔꯣ ꯑꯩꯗꯣ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯈꯔ ꯆꯤꯜꯂꯨꯔꯦ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯂꯥꯛꯑꯗꯧꯅꯤ ꯑꯗꯣ ꯏꯃꯥ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯀꯦ ꯍꯣꯠꯅꯒꯅꯨꯀꯣ ꯇꯥꯃꯣꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯏꯃꯥꯕꯨ ꯐꯅꯕꯅꯤ ꯀꯣ ꯗꯥꯛꯇꯔ ꯅꯔꯁꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯒꯨꯂꯤ ꯆꯥꯕ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯅ ꯇꯧꯒꯗꯕ ꯍꯌꯦꯡ ꯏꯃꯥꯅ ꯅꯥꯕ ꯐꯔꯒ ꯇꯥꯃꯣ ꯏꯕꯥꯅꯤꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦ ꯑꯗꯩꯗꯤ ꯏꯃꯥ ꯅꯥꯕ ꯐꯔꯛꯄꯗꯒꯤꯗꯤꯅꯦ ꯇꯥꯃꯣꯒꯁꯦ ꯁꯠ ꯁꯠ ꯂꯨꯍꯣꯡꯊꯣꯛꯑꯗꯧꯅꯤ ꯑꯗꯒꯤꯗꯤ ꯇꯥꯃꯣꯒꯤ ꯃꯆꯥ ꯂꯩꯔꯛꯑꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯁꯨ ꯇꯥꯔꯦꯗꯅ ꯏꯁꯨꯗꯨꯒꯅꯦ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯦ ꯏꯁꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯈꯛ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯈꯤ ꯇꯝꯐꯥ
ꯁꯝꯁꯨ ꯍꯠꯄꯤꯔꯝꯃꯒꯦ, ꯈꯨꯖꯤꯟꯁꯨ ꯀꯛꯑꯝꯃꯒꯦ. ꯏꯃꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ. ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯅ ꯊꯦꯝꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯛꯏꯕꯗꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯇꯨꯅ ꯈꯥꯡꯉꯤ. ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯣꯏꯖꯤꯡ ꯆꯪꯉꯛꯇꯨꯅ ꯀꯧꯔꯕꯁꯨ ꯇꯧꯔꯤ. ꯇꯨꯃꯤꯟꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩ. ꯀꯔꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯂꯩꯐꯝ ꯊꯣꯛꯄꯅ. ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯐꯣꯡꯗꯣꯛꯂꯨꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ. ꯂꯟꯊꯣꯏ ꯁꯥꯎꯅꯤꯡꯕ ꯃꯇꯧꯗꯤ ꯎꯠꯂꯛꯇꯦ, ꯑꯗꯨꯕꯨ ꯐꯖꯕꯤ ꯂꯣꯟꯗ ꯔꯤꯖꯦꯛ ꯇꯧꯔꯛꯄꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ, ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯡꯗꯁꯨ ꯂꯦꯞꯂꯨꯕ ꯉꯝꯗ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯂꯟꯊꯣꯏ ꯃꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯝꯂꯒ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤ. ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯊꯩꯖꯤꯟꯈꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ.